Ponomapu, Ikono Kurumjari, Yamna Luba situation amadani Hojokoi, Lans Loidri, Aduga, Awabasuyam, my ownary, Awabasi Marks, the Chelmana Laga, Mamita Mapiolo Tab, Makai, Kapaga, Man Haidam Bahitari video, Matexim Hani Yambu, Aduga Kui, Macha Yam Haijarakpa. Hospital the Leiba Aigi Sazi, Aigilaminaba Phanghanbiyu Mayamna, Aigi Sabu no Shibiduna, Aigiawaba, Zubiduna, Matin Kharadi, Panglani, Mayam get the women, a causer, Gon Bandantam Gehaina, Kotiti Jare, Ginger, Aduda, Chatre, Ganasulo Yard, Aigilan to Mamata Late, a Purobagi, Lady Bahababo Magi Yumbam to the Hena Late, Massimana no Pazu Matandane, Zenupi Animaga, Imaga, Imaju. Babala gitre. Sarai giming Babita Kauze. I gilapam nalam like Kendramanuna Jana Leiba, Mongrel Hariba Lam de Dagini. I Purobagi Maming Ibohanbi. I Ginimpo, Ima, Maming Nakamla Gohi. Agaskitang, Kunda una Javancha. Jilariba Poblin Jisar. I Yangange, Tasudana Unabnamaram Oiraga Hospital, Vibrate Hospital, Mother Lady. Adubu. Aigi condition je documentic leje daba lar ba haigadra aigi puroiba line gari chali jiri sachabani adu mana la irang leibanina mana khara sujanomjaba tanjaruba khara duna aigi doctor chatpagi dalang thasabagi munung punabada aduna sukonate aduga ai operation da ngang unaba maram oiraga khara lejaram bedusu ai operation Tauba Gita Lang Leiba, the season agar. At the Hoji problem have a boo Aigi Angangsi, private hospital, the Leiba Namaram Oiraga, by Saja Documatic Sauri. Aduna Hoji Lupala Mamu Nahangarang Matang Nahanji Lupala Mamutai in high. Opono is Lupala Mutare, Pala was a people Mamdre, People Jingamdre, Kainaraga. Aina lupalising kutraga humdoi. Tijarame. Gon Bandantam Gehaina, Kotiti Jare, Ginger, Aduda, Chatre, Ganasulo Yard. Aina, demand passage Kharadi Jarame, later Lara Wari Julizarame, the day the Moino Kanarugo. Aduga Koji Basawa Lagadi Angang Pibangam Din High. Mayamna Aigi Jagi Sabulok Topungam Nanaba. Sigi mayam dagi ay mateng Panglani haidana ay mayam dagi mateng ni jabani ay lawju lejade aduga ay hauji phawba ay nomagi sara talaga chajabani ay gilan thuma mata leite ay puroibagi leiba haiba magi yumbam du de hena leite masimana nu paju mathandane Zenupi Animaga, Imaga, Imaju, Babala gitre Babala gidaba sahi Mangamu Parisa Hospital the Leiba Aigi Sazi, Aigilaminaba Phanghanbiyu Mayamna, Aigi Sabu no Shibiduna, Aigiawaba Zubiduna, Matin Kharadi, Panglani, Mayam get the women, a causer. Anai Yam, like Hunter kidney fellow, Cocked Hunter, Nipan, Krehena, like Hanagi Leiba, Cancer Navaga, Puna Haitare, Kuna, Untraga, Nipan Mapan Henele. Ngamde mateng ka supang wana ba singa duna hojik lalak sida anaba gi sel khaiba khot pa to boga na khoi family members gi lupa yankai chama som khaina bai thabok tu su tangai fada ba sing haiba dai hojik ki kari na hena khoi maru oi ge hai kan na khoi lamdam sigi tawiri ba thing nabiri ba haiba tare reisa sing dam khajik tang or sunga lo khajik to or su kadai dano sing ma sing dor su chana thangna bu or su hai dana sem sa dano do bak leijai Diamond TV wa hong radio na adu bunga sidi yam khangau dan hai tare chalma sidla e aduga yam nungai ta ba hai tare ai cm ma pham si la ga dum mapi ta ma khai dum kap pi hai tare yam seng badi kanoni yam ni cham chamani lupa paisa ga yam badi nati lupa lak ma khaki problem ni karino lak ma se hai kan da magi macha ma khak han ba unaba si angang ma su han ba unaba da ma si angang du leikhidre nupi masasi magi lamna nongren haiba mafam du dagi ne aduga maming na babita aduga hantak unazare ma macha ma phangjare imphal gi manung da leiba private hospital amada inong hospital haiba tare amada ni ai hospital maming mention tawjaro hospital du su sidha jabana chate mi gi sumi gi mathau haiba tare aduga nupi macha du na so hospital du kari mata ma sidha jaramba leijade aduga khara operation toroga pokpa hai tare ni
ꯑꯗꯨꯒ ꯑꯣꯄꯔꯦꯁꯟ ꯇꯧꯔ ꯄꯣꯛꯄꯗꯨꯗ ꯁꯦꯜꯗꯨ ꯊꯤꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯀꯩꯗꯧꯒꯦꯕꯨ ꯃꯃꯥꯗꯨ ꯌꯨꯝꯗ ꯊꯥꯗꯣꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯝ ꯀꯤꯌꯥꯔ ꯂꯧꯕꯤꯔꯒ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯃꯤꯒꯤꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯕꯅꯤ ꯁꯦꯜꯗꯤ ꯄꯤꯗ ꯌꯥꯗꯦꯗꯅ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯦ ꯂꯩꯇꯕꯅꯅꯤ ꯍꯥꯏꯇꯥꯔꯦ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯋꯥꯔꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯃꯗꯁꯨ ꯋꯥꯔꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯇꯦꯛ 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 ꯇꯧꯕꯗꯩ ꯅꯨꯄꯤ ꯃꯆꯥꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯇꯩ ꯃꯌꯥꯝꯗꯒꯤ ꯈꯥꯏꯔꯒ ꯇꯧꯖꯕꯗ 53,000ꯗꯤ ꯄꯤꯔꯕ꯭ꯔꯥ ꯄꯤꯗꯣꯔꯦ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯃꯃꯥꯒ ꯂꯩꯃꯤꯟꯅꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯀꯔꯤ ꯃꯥꯒꯤ ꯐꯤꯗꯤꯡ ꯀꯩ ꯇꯧꯕꯗꯨ ꯃꯣꯏ ꯂꯣꯏ ꯇꯧꯔꯤꯕꯅꯤꯅ ꯑꯗꯨ ꯃꯃꯥꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯅ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕ ꯐꯪꯖꯕ ꯃꯆꯥ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯁꯦꯜ ꯂꯩꯇꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯆꯥꯗꯨ ꯃꯌꯨꯝꯗ ꯄꯨꯊꯔꯛꯄꯗꯣ ꯄꯥꯝꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯇꯕꯗꯨ 50,000 ꯂꯩꯔꯒꯁꯨ ꯃꯥꯏꯁꯤ ꯂꯨꯄꯥ ꯂꯥꯈꯃꯨꯛ ꯆꯪꯅꯤ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯃꯦꯝꯕꯔꯅ ꯂꯨꯄꯥ 50 ꯂꯣꯏꯅ ꯀꯝꯄꯜꯁꯔꯤ ꯅꯠꯇꯦ ꯑꯉꯝꯕ ꯈꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅꯁꯨ ꯉꯝꯖꯕ ꯈꯔ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯈꯨꯗꯣꯜ ꯇꯧꯈꯤꯁꯦ ꯑꯗꯣ ꯑꯩ ꯃꯣꯏꯒꯤ ꯖꯤꯄꯦ ꯍꯥꯞꯆꯔꯝꯒꯦ ꯐꯦꯃꯤꯂꯤꯒꯤ ꯖꯤꯄꯦ ꯀꯅꯥꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕꯅ ꯖꯤꯄꯦ ꯑꯗꯨꯗꯒꯤ ꯀꯟꯇꯦꯛ ꯇꯧꯕꯤꯔ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯔꯒ ꯑꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯂꯩꯄꯥꯛ ꯆꯥꯎꯏꯀꯣ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯂꯩꯔꯁꯨ ꯃꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯊꯦꯡꯅꯔꯤꯕꯁꯤꯡꯁꯤꯅ ꯍꯥꯟꯅ ꯑꯩꯈꯣꯏ ꯃꯔꯨ ꯑꯣꯏꯅ ꯈꯟꯖꯔꯀꯥꯟꯗ ꯃꯗꯨꯒꯤꯗꯣ ꯁꯦꯝ ꯁꯥꯗꯅ ꯑꯩ ꯇꯦꯛ ꯑꯩꯈꯣꯏ ꯏꯁꯩ ꯊꯥꯔꯒꯁꯨ ꯑꯗꯒꯤ ꯊꯧꯔꯝ ꯁꯟꯇꯣꯛꯑꯒꯁꯨ ꯀꯣ ꯃꯌꯥꯝꯁꯤꯗꯒꯤ ꯁꯨꯝ ꯂꯥꯛꯄ ꯃꯆꯥꯗꯣ ꯑꯗꯨꯗꯨꯅ ꯑꯩ ꯍꯥꯟꯅꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯦ ꯂꯥꯟꯁꯤꯗꯁꯨ ꯍꯧꯈꯤꯕ ꯆꯍꯤꯗ ꯑꯩꯈꯣꯏ ꯇꯧꯖꯔ ꯂꯥꯛꯆꯔꯕꯅꯦꯕ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯃ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯔꯒꯁꯨ ꯑꯗꯒꯤꯗꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯦ ꯑꯩꯅ ꯌꯥꯝ ꯊꯣꯏꯅ ꯄꯜꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯅꯣꯡꯃꯩ ꯃꯔꯨ ꯂꯧꯊꯣꯛꯄ ꯉꯝꯗꯕ ꯂꯥꯌꯦꯡꯕ ꯑꯗꯨꯒ ꯑꯦꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯃꯁꯤꯡ ꯈꯨꯟ ꯉꯥꯛꯂꯤꯕꯁꯤꯡ ꯑꯩꯈꯣꯏ ꯆꯥꯅ ꯊꯛꯅꯕꯗꯒꯤ ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯇꯣꯉꯥꯟꯕ ꯑꯏꯪ ꯑꯁꯥꯒꯤ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯐꯤꯔꯣꯜ ꯆꯥꯔꯣꯜ ꯕ꯭ꯂꯥꯡꯀꯦꯠꯅꯆꯤꯡꯕ ꯑꯗꯨꯝ ꯌꯦꯟꯗꯨꯅ ꯂꯥꯛꯏ ꯃꯇꯨꯡꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯇꯧꯈꯤꯅꯤ ꯑꯩꯈꯣꯏ ꯑꯗꯨꯒ ꯍꯣꯏ ꯃꯌꯥꯝ ꯂꯣꯏꯅ ꯁꯣꯛꯑꯦ ꯕꯤꯖꯤꯅꯦꯁꯇꯤ ꯂꯣꯏ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯦ ꯍꯥꯟꯅ ꯂꯥꯛꯑꯝꯕ ꯔꯦꯚꯤꯅ꯭ꯌꯨꯗꯒꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯑꯃꯈꯛꯇꯅꯤ ꯍꯥꯟꯅ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯗ ꯇꯥꯕꯤꯔꯝꯕ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯇꯥꯕꯤꯔꯝꯕ ꯊꯧꯔꯝ ꯇꯥꯕꯤꯔꯝꯕꯁꯤꯡꯗꯣ ꯚ꯭ꯌꯨꯁ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤꯅꯣ ꯂꯥꯟꯁꯤꯒꯤ ꯆꯩꯊꯦꯡꯅꯅꯤ ꯈꯔ ꯍꯦꯟꯅ ꯑꯩꯈꯣꯏꯗꯁꯨ ꯏꯟꯀꯝ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏꯅ ꯖꯣꯕ ꯇꯧ ꯉꯝꯗꯧꯗꯨ ꯉꯝꯗꯦ ꯀꯅꯥꯝꯇꯗ ꯋꯥꯔꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯂꯥꯟꯒꯤ ꯆꯩꯊꯦꯡꯅ ꯂꯥꯟ ꯍꯥꯏꯕꯁꯤ ꯃꯁꯛ ꯊꯤ ꯄꯟꯖꯔꯤꯕ ꯋꯥꯐꯝꯗꯤ ꯇꯦꯟꯁꯤꯟꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔꯁꯤꯡ ꯂꯩꯕꯤꯔꯤꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯒ ꯍꯦꯛ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯑꯗꯨ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯩꯈꯣꯏ ꯃꯥꯏꯀꯩꯗꯁꯨ ꯈꯔ ꯇꯧꯈꯤꯁꯤ ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯔꯕ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯏꯆꯜꯁꯤꯒꯤ ꯃꯣꯏꯒꯤ ꯖꯤꯄꯦ ꯃꯈꯥꯗ ꯂꯩꯖꯔꯤꯕꯁꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤꯅꯤ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯀꯥꯟꯗ ꯂꯨꯄꯥ 5ꯗꯁꯨ 10ꯁꯨ ꯇꯧꯔꯒ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯉꯁꯥꯏ 50 ꯑꯃ ꯂꯩꯈ꯭ರೆ ꯍꯥꯏꯕꯅꯤꯅ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯃꯃꯥ ꯃꯆꯥꯗꯣ ꯑꯃꯨꯛꯇꯪ ꯎꯅꯍꯜꯂꯒ ꯃꯌꯨꯝꯗ ꯂꯩꯍꯟꯕ ꯌꯥꯕ꯭ꯔꯥ ꯑꯗꯨꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯇꯧꯃꯤꯟꯅꯈꯤꯁꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯄꯨꯝꯅꯃꯛꯀꯤ ꯃꯇꯦꯡ ꯂꯧꯖꯔ ꯑꯩꯈꯣꯏ ꯄꯦꯖꯇ ꯊꯥꯒꯠꯆꯕꯅꯤ ꯁꯣ ꯃꯌꯥꯝꯅ ꯂꯥꯟꯅ ꯂꯧꯕꯤꯔꯣꯏ ꯇꯧꯗꯕ ꯌꯥꯗꯕ ꯏꯔꯝꯗꯝꯒꯤ ꯊꯧꯗꯥꯡꯁꯨ ꯂꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯏꯆꯜꯁꯤꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯇꯥꯔꯦ ꯗꯥꯏꯃꯟ ꯗꯣꯅꯔꯁ ꯑꯗꯨꯒ ꯗꯥꯏꯃꯟ ꯐꯦꯃꯤꯂꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯖꯕ ꯈꯔ ꯃꯗꯨ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯤ ꯑꯗꯨꯒ ꯅꯣꯂꯨꯛꯆꯅꯤꯡꯕꯁꯦ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯣꯁꯄꯤꯇꯥꯜꯒꯤꯁꯨ ꯂꯧꯗꯕ ꯌꯥꯗꯕ ꯇꯧꯗꯕ ꯌꯥꯗꯕ ꯑꯣꯏꯔꯝꯒꯅꯤ ꯌꯥꯝꯕ ꯄꯩꯁꯥꯁꯨ ꯑꯣꯏꯔꯝꯃꯣꯏꯅ ꯈꯟꯖꯩ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯔꯝꯗ ꯁꯤꯊꯖꯕ ꯈꯣꯠꯄ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯂꯩꯖꯗꯦ ꯇꯉꯥꯏꯐꯗꯅ ꯑꯩꯈꯣꯏ ꯈꯔ ꯑꯃꯨꯛ ꯈꯥꯏꯔꯒ ꯃꯌꯥꯝꯅ ꯈꯥꯏꯔ ꯄꯤꯔꯛꯄ ꯀꯥꯟꯗꯨꯗ ꯈꯔ ꯋꯥꯠꯄ ꯈꯣꯠꯄ ꯂꯩꯔꯒꯁꯨ ꯌꯦꯡꯕ ꯌꯥꯕꯁꯨ ꯌꯦꯡꯕꯤꯔꯝꯃꯅꯤ ꯃꯃꯥ ꯃꯆꯥꯗꯣ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯃꯤꯅꯨꯡꯁꯤ ꯇꯧꯕꯤꯔꯀꯥꯟꯗ ꯀꯗꯥꯏꯗꯅꯣ ꯈꯤꯇꯪ ꯀꯣꯝꯊꯣꯛ ꯀꯣꯝꯁꯤꯟ ꯇꯧꯔꯒꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯖꯤꯄꯦꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯚꯤꯗꯤꯑꯣ ꯃꯇꯦꯛꯁꯤꯃ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯈꯨꯔꯨꯝꯖꯔꯤ